ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤꯗ ꯄꯠ ꯄꯠ ꯇꯧꯕ ꯑꯃꯁꯨꯡ ꯚꯣꯏꯁ ꯐꯖꯗꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯥꯛꯄꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯃꯨꯛ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯑꯣꯏꯕ ꯃꯁꯤꯒꯨꯝꯂꯕ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯗꯦꯕꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯇ꯭ꯔꯥꯏꯜꯒꯤ ꯑꯣꯏꯕ ꯐꯦꯁ ꯑꯣꯏꯕꯅ ꯃꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗꯗꯤ ꯑꯍꯤꯡꯒꯤ ꯑꯣꯏꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯂꯥꯏꯚ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯦ ꯑꯣꯀꯦ ꯉꯁꯤ 2025ꯀꯤ ꯑꯥꯒꯁꯀꯤ 22 ꯗꯦꯠ 22ꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯗꯨꯗꯤ NHN IMꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯊꯨꯡꯉꯥꯏꯂꯦꯟ ꯃꯣꯏꯕꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯂꯩꯈꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯗꯨꯗꯤ ꯅꯥꯒꯥꯒꯤ ꯑꯣꯏꯅ NHN IMꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯂꯩꯔꯤꯕ ꯁꯤꯁꯐꯥꯌꯔ ꯑꯗꯨꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯛꯄꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯂꯩꯕꯅ ꯃꯇꯝ ꯑꯗꯨꯗ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯂꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤꯗꯃꯛꯇ MLA ꯃꯁꯤꯡ ꯑꯁꯤ ꯄꯥꯔꯇꯤ ꯑꯃꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯗꯦꯜꯂꯤꯅ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯇ ꯁꯦꯝꯗꯅ ꯂꯩꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯣꯝꯗꯥꯜ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯦꯕ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝꯞ ꯑꯁꯤꯗ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯤꯡ ꯇꯦꯡ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯤ ꯀꯌా ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯊꯤꯡꯈꯤꯕ ꯑꯗꯨ ꯉꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯀꯌా ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯂꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯒ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯈꯣꯡꯆꯠ ꯑꯃꯈꯛꯅꯤ ꯃꯁꯤꯕꯨ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯑꯁꯤꯅ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯦꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯑꯃꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯑꯁꯤꯕꯨ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯃꯦꯟꯃꯥꯔ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯅꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯕꯥꯎꯟꯗ꯭ꯔꯤꯗ ꯂꯥꯟꯁꯤꯟꯗꯨꯅ ꯆꯠꯊꯕ ꯑꯦꯇꯦꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯒꯕꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯇꯦ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯠꯊꯔꯨꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯅꯠꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯃꯦꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯊꯔꯨꯕ ꯑꯦꯇꯦꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯃꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯗꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤ NSNKꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨꯡ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯥꯎꯠꯄꯨꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯄꯥꯎꯆꯦꯗ ꯍꯥꯞꯅꯔꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯂꯩꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯁꯝꯂꯞꯅ ꯌꯦꯡꯃꯤꯟꯅꯁꯤ
October 16 ꯍꯟꯗꯛꯀꯤ ꯊꯥ October 16ꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ NSN Kꯒꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯕ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯗꯒꯤ ꯂꯤꯕꯔꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯂꯤꯕꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯈꯨꯠꯁꯝꯅꯔꯕ ꯃꯇꯨꯡꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯏꯕ ꯏꯟꯗꯣ ꯃꯦꯟꯃꯥꯔꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯈꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯝꯄꯅꯤꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯟꯃꯥꯎ ꯍꯥꯏꯔꯤꯕ ꯆꯥꯡꯂꯥꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯁꯣꯛꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔ ꯁꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ NSNKꯒꯤ ꯖꯋꯥꯔ ꯍꯥꯏꯔꯤꯕ ꯐꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯁꯤꯡ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯣꯏꯅ October 20 ꯑꯃꯁꯨꯡ 21ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯉꯝꯈꯩꯗ ꯂꯩꯔꯤꯕ NSNKꯒꯤ ꯑꯣꯏꯅ ꯂꯩꯕ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯄꯅꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ NSNKꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯂꯩꯈꯤꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯇꯣꯇꯜ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ NSNK ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯃꯉꯥꯜ ꯂꯩꯈꯤꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯂꯤ ꯃꯁꯤꯗꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯃꯗꯨꯗꯤ ꯆꯠꯊꯈ꯭ꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯑꯄꯤꯛꯄ ꯃꯤꯆꯝ ꯑꯉꯥꯡ ꯐꯥꯎꯕ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯁꯤꯡ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯊꯣꯔꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯏꯠ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯍꯦꯛꯇꯤ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯎꯔꯤ ꯃꯁꯤꯗꯁꯨ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯈꯦꯠꯅꯕ ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯅꯣꯔꯠ ꯏꯁꯀꯤ ꯔꯤꯖꯟꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯂꯗꯥꯈ ꯑꯣꯏꯒꯦꯔꯥ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒ ꯌꯦꯡꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯑꯁꯤ ꯑꯗꯨꯃꯛ ꯈꯦꯠꯅꯔꯤ ꯃꯔꯝꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯝꯂꯕ ꯊꯋꯥꯏꯁꯤꯡ ꯃꯥꯡꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯆꯥꯎꯕ ꯏꯃꯣꯁꯟ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯏꯃꯣꯁꯟꯁꯤꯡ ꯎꯕ ꯐꯪꯅꯗꯦ ꯃꯁꯤꯅꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯅꯣꯔꯠ ꯏꯁ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯦꯠꯅꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ 'ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯇ꯭ꯋꯦꯟꯇꯤ ꯇ꯭ꯋꯦꯟꯇꯤ ꯐꯥꯏꯚꯀꯤ
ꯑꯣꯛꯇꯣꯕꯔ ꯊꯥ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯁꯤꯒꯤ ꯃꯇꯝ ꯐꯥꯎꯕꯗ 2021ꯗꯒꯤ ꯍꯧꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯀ꯭ꯔꯥꯏꯁꯤꯁ ꯀꯌꯥ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯀꯌꯥ ꯑꯃ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯂꯩꯇꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯉꯥꯛ ꯍꯨꯟꯇꯥꯒꯤ ꯂꯩꯉꯥꯛ ꯇꯥꯠꯃꯗꯥꯎ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯕ ꯈꯣꯡꯊꯥꯡꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯂꯦꯞꯇꯕꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯦꯟꯅ ꯀꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯎꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯒꯣꯕꯔꯟꯃꯦꯟ ꯑꯁꯤꯕꯨ ꯏꯟꯊꯨꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕ ꯑꯃꯁꯨꯡ ꯌꯥꯔꯒꯗꯤ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯊꯣꯏꯗꯣꯛꯅ ꯎꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯀꯌꯥ ꯑꯃ ꯃꯇꯝ ꯑꯃꯗ ꯄꯤ ꯗꯤ ꯑꯦꯐ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯜꯂꯝꯕ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯎꯔꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯤꯂꯤꯇꯔꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯩꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯕ ꯑꯁꯤ ꯃꯤꯂꯤꯇꯔꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯏꯌꯥꯔ ꯁꯨꯄꯤꯔꯤꯌꯣꯔꯤꯇꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯕ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯏꯌꯥꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯗꯨꯕꯨ ꯇꯛꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯐꯪꯂꯤ ꯍꯟꯗꯛ ꯅꯧꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯕ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯆꯩꯅꯥꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯌꯣꯛꯃꯦ ꯍꯥꯏꯔꯤꯕ ꯁꯥꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯖꯨꯟꯇꯥ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯛꯇꯣꯕꯔ 2023ꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤ ꯂꯧꯁꯤꯟꯈꯤꯕꯅꯤ ꯉꯁꯤꯃꯛꯁꯨ ꯆꯤꯟ ꯁ꯭ꯇꯦꯠ ꯀꯆꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯂꯤꯇꯔꯤ ꯒꯕꯔꯟꯃꯦꯟ ꯑꯃꯁꯨꯡ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝꯁꯤꯡ ꯊꯦꯡꯅꯔꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯇꯜꯃꯦꯟꯠꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯤꯂꯤꯇꯔꯤ ꯒꯣꯕꯔꯟꯃꯦꯟꯠ ꯈꯛꯇ ꯅꯠꯇꯅ ꯔꯦꯕꯦꯜꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯃꯨꯛꯅꯕꯗ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯇꯥꯟꯊꯣꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯦꯜꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯅꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯅ 3.5 ꯃꯤꯂꯤꯌꯟ ꯃꯤꯑꯣꯏ ꯂꯥꯛ 35 ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠ ꯁꯥꯟ ꯁ꯭ꯇꯦꯠ ꯀꯆꯤꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯒꯥꯡ ꯔꯤꯖꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ ꯁꯒꯥꯡ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 13,000 ꯍꯟꯗꯛ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯅꯍꯧꯅꯅ ꯆꯦꯟꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯄꯨꯡꯇꯣꯏ ꯇꯣꯏꯗꯨꯅ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯖꯥꯗ ꯂꯩꯈꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯁꯤ ꯋꯥꯠꯂꯛꯄꯗꯒꯤ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯅꯥꯁꯤꯡ ꯂꯥꯛꯄ ꯎꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯐꯪꯕ ꯆꯥꯗꯨꯅ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯑꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯅꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥ ꯄꯣꯛꯂꯛꯅꯕꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯗꯤ ꯎꯗꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯌꯨ ꯑꯦꯁꯅꯆꯤꯡꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯁꯦꯡꯁꯟ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯦꯝꯕꯔ 2025 ꯂꯣꯏꯁꯤꯜꯂꯛꯄ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯅꯔꯤꯕ ꯑꯁꯤ
ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯈꯟꯖꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯕꯔꯟꯃꯦꯟ ꯑꯃ ꯐꯣꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯝꯗꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤ. ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯝꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤ. ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯅ ꯆꯪꯉꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯣꯟꯅ ꯆꯪꯉꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ. ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯝꯈꯩꯗ ꯇꯥꯟꯊꯣꯛꯄꯒꯤ ꯑꯣꯏꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤꯕ ꯑꯗꯨꯅꯤ. ꯃꯔꯨꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ 2025 ꯂꯣꯏꯁꯤꯟꯕ ꯑꯁꯤ ꯐꯥꯎꯕꯗ ꯏꯂꯦꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯂꯦꯛꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯁꯤꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ. ꯃꯔꯝꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩ, ꯃꯁꯤꯗ ꯏꯔꯥꯡ ꯂꯩꯔꯤꯕ ꯃꯈꯩ, ꯌꯨꯝꯊꯪꯅꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯏꯔꯥꯡ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯐꯪꯂꯛꯂꯤ. ꯃꯗꯨꯗꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯁꯤꯜꯂꯛꯇꯕꯅꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯗ꯭ꯔꯛꯅꯆꯤꯡꯕ ꯑꯁꯤ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯁꯤꯟꯕ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯨꯛ ꯌꯥꯁꯤꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯩꯔꯤ. ꯃꯁꯤ ꯑꯃꯨꯛ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ. ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯑꯗꯨꯃꯛ ꯗꯤꯁꯀꯁ ꯇꯧꯁꯤ, ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯩꯅꯁꯤ. ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ. ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯌꯦꯡꯁꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ. ꯑꯣꯀꯦ, ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯜ ꯑꯃꯈꯛ ꯇꯧꯖꯔꯛꯀꯦ. ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ. ꯑꯣꯀꯦ, ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯤꯝ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯐꯥꯎꯕ ꯌꯥꯎꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯉꯥꯏꯂꯦꯟ ꯃꯣꯏꯕꯥꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯋꯦꯜꯀꯝ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯜ ꯑꯃꯈꯛ ꯊꯝꯖꯔꯤ. ꯃꯁꯤꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯌꯨ.
ꯑꯣꯀꯦ ꯆꯦꯠ ꯔꯦꯠ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯚ ꯁꯦꯁꯟ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯚ꯭ꯌꯨꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯨ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯀꯣꯏꯁꯟ ꯍꯪꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯅꯗꯨꯅ ꯑꯃꯒ ꯅꯣꯂꯦꯖ ꯁꯤꯌꯥꯔ ꯇꯧꯅꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯁꯀꯤ ꯑꯣꯏꯕ ꯐꯣꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯄꯗꯒꯤ ꯑꯣꯏꯔꯒ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯐꯦꯛꯁꯤꯡ ꯑꯁꯤꯕꯨ ꯅꯩꯅꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨꯁꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯚꯣꯇꯤꯡꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯃꯝꯅꯕ ꯑꯃꯈꯛ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯔꯤꯄꯣꯔꯠꯁꯤ ꯁꯣꯝꯗ ꯊꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯗ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯌꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ ꯌꯥꯔꯒꯗꯤ ꯀꯃꯦꯟꯁꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯪ ꯑꯃꯨꯛꯇ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯛꯎ